Ngazi weightlifting the silver medal fanglutuna Manipur gi danatana India ki mingchat purakrabe Chanaroi Saikhom Miraibai Chanu ka Manipur ge se minister Nongthombam Beren ka wari sana ki bagi matang tamena se Miraibai thank you Phongdokpa khang mana how yai pare Himalaya ba Manipur na yai pare Bharat imana yai pare yes ngasi ai seda Shillong da Union Home Minister Amit Shah ji ne Jitendra ji ne donor ki minister Kisan Reddy ne adagi donor ki MOS DL Brahma ne punna Wang Nongpo Bharat ki chief minister loina yaure shure chief secretary shure mayam do da aina dangi pausi tameba adai aina nang smai na Miraibai Chanu na sir smai tok dana khoi ahan ba Bharat ki Delhi hange adu silver medal ne na haiba kanda Amit Shah ji se haro man ke na ko ina mana magi mayam mana microphone le pair ka adu mase khoi ki Bharat ki dabakta chauba mai ba korai ba Miraibai ki dabakta khoi mayam hogalaga khoi mayam khoba khur ka mabu swagat tokjen tor kana mayam do loina mana mai tawe aduga khoi ki state ki side ki nangi lupa crore ma leire adagi nang hojik railway da thabak ticket khom ba tabolroi ticket khom ba tahoroi Manipur da yamna maram Saba afaba posama madu Union Home Minister na ingoda haigedori kasi meeting lai adano hojik nang kitang sakhan ge ai giroi surprise nang surprise do ni aduna Amit Shah ji na horen ma aingonda maya mangda ma instruction to gani Miraibai da si to haiba ma aduga nang hana ki du ki di leiroi double chauba state ki da amma di pairani ejima sorry yam nungai re nang Manipuri mayam puna mangna nang idam ka chauphok seri aduga Bharat ki mayam puna mangna nang idam ka chauphok seri aduga aigi side ki di nang course mayam ade nang si orang na hona ba mating pangi ba nang alaman lady ba lekai ki supporter mayam club ki mayam ayam na thamoi seng nai moi bo appreciate tawe aduna nang ngasina loiba nate matang goal bhangi gadam ni Mana ko yes ai sir lady ya sir ki manata May have you open the Sarju. Nang sa wahi ka hayo. Oh. Congratulations. Thank you very much, sir. Thank you, sir. Congratulations, and I have already informed to the Honorable Union Home Minister. Today we together all the Northeast ministers along with the Union Home Minister. And Union Home Minister and all the ministers were so happy and just they express happiness just within the meetings. Sir, thank you, sir. Like anything, Miraibai Chanu and you, mainly the coaches and the officials. Thank you very much, sir. Thank you. Miraibai, say something. Live in 5 minutes. Yam nungai you. Mayam na Manipur da laiba mipung khudimang na ai gidamta pray tawbiraga ngasi silver medal phangmada ai gidi yam nungai ba yam harau bane Manipur se rai da lege na khangdabo mayam do ngasi di mayam na loina ma hangbire to yam nungai ai gi na zo daga mayam Manipur da laiba mipung khudimang ko aina Thagatpa Phongdokpa yam chawa Thagatpa Phongdokpa moi mayam gi minung sidagi ai ngasi si yo ngam Yes, ngasi nang yaurei si honaba kanba aduga ishor gi Phongdokpa khang bagi Govinda ji gi thaujal amadi Manipur miyam gi Bharat miyam gi blessing duni mane aduna all the best thank you so much nai raga leira mage ko hoi 26 ta lagtoi ne Manipur da kam ga lakado ni khangdre do sidagi di 26 ta lani yare dangi ngai raga leira ni khoi miyam ko hoi thank you okay all the best Video se bi yang video khuding makpo channel se gi mai kai dagi amuk hanna thagajari